Juribam district ki mafam kayada ichaw mayok na bagal loinana yung mari juri turel da tawthakre puna imong chaniga kunrom ising na thumjin kre Juribam district ki ichaw mayok na riba mafam sing adugi manungda khwaidagi hena sokhaliba mafam asi Juribam gi kamranga muslim khulni khulasi da laiba yung mari juri turel da tawthakre yung marifutara mangarom ising na thumjin kre Housing maki oina ichaw gi chaitheng nanglaba imong sing Kamranga Muslim Youth Club amadi Kamranga Government Aided LP School da relief camp hangdoktuna changjafam piri loinana Juribam district ki ichaw mayok nariba mafam sing district asigi DC amadi SP na luchingduna ichaw thokpa mafam sing koina chatuni yengsinki ichaw asigi matangda Kamranga gi member Abdul Sufana Fongdorakpada Aikoigi Kulasi ising na maram oiraga yum mari juri turel da jenthakre yum humpugi mathakda ising thumjin kre haiba wafam thamlaki Amaromda Hilgat Gram Panchayat Administrative Committee gi Chairman L Samarendra na hai ngarang dagi hauna district asida nong ka hena chuba maramna Kamranga Muslim khulgi yum humpu hena ising na thumjin kre ising thumjilaba mafam asida Juribam district ki DC na luchingduna yengsinba lakramlei DC ki pautang matung ina Kamranga Muslim khulgi club amadi LP school anida relief camp hangdoklei aduga Lengang Pokpi khuldasu yum mari ising thumbadagi Lengang Pokpi upper primary school da relief camp hangdokle haina mana makha taki Masalah itu ni. Kau tu di sana ni. Mana ada yang lambat ni? Mana ada yang lambat? Bukan lah kaya ni kau kalau tu. Oh, belakang ni. Jipau di meeting se ising tung dana maram moiraga koi relief camp moina koi Kamranga community hall da relief camp moina hangaga meeting se akoi tami akoi pradhan sarsu laega meeting se jengi adagi akoi lisu kanna ikhali jipau di loidri akoi chorak na mi humpu enna ising na tum maga laire adagi jum mari amadi pura tega ta hore Kusoi tuk da laiba jum mari di pura ta hore yo laite jum di ampau laite ta hore jum mari amadi ta hore di bam da laiba department me amsu lakpi duna electric khang de PhD khang department me lakpi duna koi gi lifting gi awat pasing jing sin mirami ai koi gi awa ba dir bang gi awa ba tari matam sida ai koi me am amana mat mating pang ko person pina dana koi gi awa ba tari me yang simu mating pang mina si